Tibibu mi ing tabiri busingbu ahanba maktada nongmaiting kunjesoina taramna oktebolena khurumjari hojik maraki pau miyamda pijari ngasi leibak asigi lusingbasing amasung malemgi leibak yagi lusingbasingna Prime Minister Narendra Modi gi humfutara humdoirak suba mapok numit ki thauram yaifa paujal pirakli ngasi mahaki mapok numit asida Prime Minister Narendra Modi na metro tongduna Dwarka gi Yasobhumi Convention Center da Tunglaba matungda Yashobhumi Dwarka Sector 25 Metro Station sangakre nauna semgatliba Metro Station asi Dwarka Sector kunmathoidagi extension tarakpa Delhi Airport Metro Express Line amani ngasi leibak asi sintungna Prime Minister Narendra Modi na India International Convention amasung Expo Center New Delhi dagi launch tawkiba Bishwakarma Scam gi thauram Manipur dasu Imphal Hotel gi Sangai Hall da Manipur gi Chief Minister NBN amadi Union Minister of State for Home Affairs Nityanand Rai na saruk yaduna pangthokre Manipur da thokliba irang asi yaudaba Tamenglong None amadi National Highway Kuntha Tareta Internet Service Phanghanbinaba Rongmai Naga Council Manipur na thakiba hapta amagi matam loiraba phawba Internet Service Phanghanbidrabanina Council asina ngasi September 13 ki ahing nyongyai dagi hauraga hayeng September 19 gi ahing nyongyai phawba pung kunmari gi National Highway Kuntha Taret amadi Rongmai Jurisdiction na koliba mafamda paikhatliba National Project sing total shutdown tawragani haina Rongmai Naga Council Manipur Head Office Longmai None District ki Vice President na thadorakpa chair amana hairi chair asina makha taribadi violence free district asida leiriba miyamna Manipur da thokliba irang hauba numitagi internet service phangaktaba numit chama kuntha tarukni sukre internet phangdaba asina maram oiraga mpham asida leiriba praja singda yamna nungaitaba amangba kaya thokhale district asida internet service phanghanbinaba mari leinaba authority da haijarabasu phanghanba ngamdre maram asina yamna kupna khanaraba matung miyamgi interest amadi yaifanabagidama National Highway Kuntha Taret amadi Rongmai Jurisdiction na koliba mafamda ngasi ahing nyongyai hayeng ahing nyongyai fawba total shutdown lauthokibani shutdown asida media medical public health engineering department fire brigade amadi emergency service indi komthokani loinena miyamna public ki yenglaga school educational institution office amadi kaithel thong hangani hairi Engaging Parthians for Patient Safety Haiba Thimda ngasi State Quality Assurance Unit SHS National Health Mission amadi Directorate of Health Service Manipur na sinduna World Patient Safety Day listing ani kulhumdoi ngasi niti aipa chu thekta leiba Directorate of Public Relations DIPR gi auditorium da pangthokre tharmadu da Health Services Manipur gi Additional Director PH Dr. Y Gopal Krishna Singh Additional Director MD Health Services Manipur Dr. O Sanahanbi amadi Additional Director Health Service Manipur Dr. Chumbo Gonmaina mathangsina athoiba mithunglen thawramapu amadi akhanaba mithunglen oina saruk yaki ngasi thawramda Engaging Parthians for Patient Safety haiba theme masiga mari leinana festun release tawbaga loinana wasaksu loki Ojek 2.6 million se asi sahi khudengi apagi prithvi da si hai kano sina apagi medical errors na asi athuki matik si ko si khoina di hai BBC yamna mi yamna siali malaria si yamna siali HIV yam siali extend torba yamna siali hai adugo masigi kanasi akogi patient safety day sina khangalibadi sina taba akogi medical error mayam sina sina yamna significant oina waba masi mayam sing the awareness iraganda masi khangmina ragana kamaina masi handaba yabage haibadu akoi mayam thomina se na tawni
Manipurgi saktam kaiba yaroi, Manipurda lenga ani leiba yaroi, Manipurdagi narco terrorist sing marupangna buktou, Manipurda NRC chatna halu amadi mitop sing tantou, Manipurdagi Assam Rifles lautou haiba demand sing taladuna, haukiba August 16 hauna, United Protection Committee nambol na sinduna, nambol kaitil temporary market ta chairing punaraga Pung kunmari chatharakiba wakat mifam adu pung tarani khak phamlagani haina United Protection Committee Nambolgi Women Wing Secretary L Premila Leimana fongdokre ngasi Nambol da leba committee asigi office ta pangthokiba pau mifam amada L Premila na makhata na fongdokiba da August 16 dagi Manipur saktam kaibe yaroi haiba yauna tongan ba demand sing taladuna khunja yankhai mari romna saruk yaduna chatharakiba wakat mifam asi lengak na ngasi phauba karigumbar positive response amata pirak tabana hayeng tang 19 dagidi pung 12 khak haibadi numidang pung 5 dagina ayuk pung 5 phawbadang wakat mifam asi famlagani Diman manga asi taladuna chasarakliba wakat mifam asida thajaba thamaktrabanina mathangi numit amada matam kaktana makhal makha kayagi khongjang sing changsin aduga loinana issue asigi matangda achoba rally amasu chatkani State Government amadi Central Government na United Protection Committee nambol na chatharakliba kuthang wakat mifam asida thawai bidrabanina makhata na akanba khongjang sing asi changsingadabani haiki pawi mifam aduda UPC Women Wingi Media Coordinator Sobita Mongjam Executive Members sing Hemam Lata Mongjam Santi Hemam Banu amadi Thaunaujam Sangitasu saruk yaki Central Koina thamliba wafam asi state government amadi center da thajaba thamaktabanina aikoina United Protection Committee nambolna satharaliba kuthang sara kuthang mifam asi hauji oina waraba suwana ngasi phawbada khul nifuga manga yankhai asumaina tawdana 24/7 asi makhata na sathajaba asi ayengdagi de koi pung manga dagina ayuki pung manga phawba si makhata ba sathagani adu akan mapungjang kaya mungsu koi are palaitana sathagani aso bodi le masu koi mapung khana satkani haiba wafam asi thamjai Lamdam asida restaurant sing hangduna nupa nupi kaya na fattaba thabak kaya chathaduna khunai asi manghanabagi thabak kaya chathariba asibu yaningdaba fongdoktuna KCP Noyon Group miyamgi fingang lanmina Maitra makhadagina Leimaram lamkhai phawbada hangliba restaurant sing matam chuppagi oina athingba thamkhre KCP na drive chathaduna lakpagi saruk ama oina Maitra makhadagina foijing phawbada hangliba restaurant taramari ahanba oina thinglaba matung foijing dagina Leimaram lamkhai phawbada hangliba restaurant singsu matam chuppagi oina athingba thamkibani drive asi makhata na leptana chathagigani hairi athingba thamkhraba restaurant taramari adudi Khuman Cafe Mercy Cafe Sagar Cafe Nungsi Pantung Khorifaba Khuman Cafe Mukta Cafe Lily Cafe Lovely Cafe Standard Cafe Konu Cafe Leikol Cafe Western Cafe Magic Cafe amadi Ranjita Cafe gi mapu singna wakhal tamina bagaloinena Bisnupur district ki mafam amada paumi singa unaba amada restaurant mapu amana fongdokhibada aikoina sendong kharagi Furup ki manglakadaba tungi mirol kayabu manglakadaba phattaba thabak kaya chatharuba asi lanjare khunaina yadaba thabak amuk hanna restaurant mapu taramarina tawjararoi kanagumbana haiba indaduna asigumba thabak asi matungda tawrabadi loop asina amadi leibak miyamna pirakpa saitheng adu isa yana laujagani haiki dukan taramari sigi mo sinjaraga asidi akoi sumana loop nam wakan ta hanbe tungda akoi tung desung berpatah tabuk sih amona tahu lah itu na, macam jadi, dukan tara mari jadi mau celaga aku yang mana, kan tahu lah itu cendol sih. Ama kata na, kuna ini ya tahu ama kerjamba, aku memang berarti teruk ketara gedi, aku memang isai sana, untuk nampilnya pas saya ketemu isai sana ya tahu jangan, yang dulu na am tahu jangan. Haukipa September tarada Hotel Grand Mir International Natras Gill Jawahar Nagar Srinagar Kashmir India da Pancake Slate Federation gi sahi mari ki thaupugodaba sing khananaba general election pangthokpada Manipur gi mihut oina saruk yakiba Naurem Boinau Singbu sahi lising ani kulumdoi dagi lising ani kuntaret phawbagi tamgi joint secretary oina thaupuna khalakpada Pancake Slate Association of Manipur gi maikai dagi nungaiba fongdorakli
ꯍꯧꯖꯤꯛꯀꯤꯗꯤ ꯃꯔꯛꯀꯤ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ